Hello, welcome back to my channel. Ang ngaktan khudungchadaba amadagi ngaktat lore mai sumutkiba ise ainu semlok semnin tawdragadi yadaba haitare. Ado yam nungaina live tawjaramani ado lepre adum ai makha samta mayam warogramani adum makha samta jarakane muk nawna semjabani ko live se. Aduna sum hujikti aigi ngisai mamangi live ta ai phongdokningba kya ado muk phongdokjagre. Tuga sanakna yani mayam kai doksige mayam wahang da sum ai mayam wahang pakum ai khumjarage hanakti ai phongdokningba lockdown gi matangda tuga covid-19 sigi tamthiri bulaina lai sigi matangda di mamangi live ta sum phongdokjagre ko no hujikse mayam hangir wahang do sum ai khumjanabagi tanja to lojirage hatare kari kuire tana tabasi wari sana taba tana tabasi am kuira banina kari tawsige habagi matangda sum leina se ro duna mayam light chukran na biro aduga sum han yam mi yam yeng mane acting mai jumut kiba aduna maram orakanda sum tatkib sidi mayam waro naram mani haina thokcharak bane hanakti huji yeng bire singi matang da sum ai mamang da to kiba du maina yam nungai ba entertainment kano ma asem su khara sum yorok ni ko habidi 90% chungani 10% langani khate jum hajar ke 100% muti hajar roge huji yeng bire singda mapung oina nakhoi gi ahan ba pokdaba sa sing do nupa oi bra nupi oi bra yeng na bi dam da isa isa gi ning ado ado ko hadare message to ko ado aina chumri yeng se bne dai loina mukti khara lam sum yaw ni hadi che kolom de khara darkar le ne I hotpam de chang do ina wana sagan sagan khara yeng jer ke do ne nupa pokdra nupi pokdra ha do gi matang da hadi borkena ani sigi natra pokhraba mi go sum ri yeng se ko sum su sum habiro la su la le habiro aduga sum maye ki di kan ka do si so bi kre yo ne mu yeng se ma biro ko gi mama mapa ani sigi ming se sum na habiro ko sum na fa ibira ka thamai tare aduga ahan moi gi ahan ma sa se nupa oron pi oron di yeng se ba si yam nuai ba kanom oi gini sigi hoji ki ma na ki ani super tangkap ki second episode ki live se da hajab tare first episode di sum ai lockdown gi matang da kai ka sum hajage hai ba lo silak pagi timing adu da sum mai jumut ki ba adu ga amuk kan so gap communication gap kan gi ba hajab tare koi gi technical problem kan legre du na me waro bibi ade no nai message ibiro me mes me gi wahang do yingse pakum da sum ba lan do sum hai biro ko sum mo sum me la la su la ne do khara da aram khara di yob yai si kolom do ko lo do khara sum ne ji phodi yeng biri sing na sum khara message ti ira la te en ngam su tabi drab ja la tar ga dim tai ha biro ga ma ja ni amuk tharo roi sa ga ni khanjram ne live focus forever welcome back to my channel sakchar bra sajare sakchare amuk su sa ki ni sak si ko lockdown so hori aduna live sum dan thajar ga mayam no da buke je sum thal najar ga lockdown manung sida kari kari program no ko sigi kari to sigi habigi matang sum sanbi sanu yam sakchar go ke sajare no su sa duna mayam ying sine ko nupa pokon pipo ko matang da kari mathel focus for ai sogri sajare sogri mo singju mo sajare ko noidi sanbi amdi focus noidi kegi mathel jabirage adu so habiro adu ga sum bori utai sana se aina mainly focus to nimdi lockdown manung side kari kari matang ki topic sum mayam khana nei na bu khamina ya to sige kari ki blog se mak sige habi matang sum mayam ko pam su thambiro adu sum mang ki kena dai thamjani ngi koi yam nungai jata bhai dare mu ko sa haijage ngasi si hepol podegi koi hospital na leibu samana bai tare just si hospital na leibu samana maram ambulance mo kon si wai taw no meter do ore ngasi si ngamba langbam bro kamai torgi ai nungai jari law sing ju lore ising no thum nei radun nungai jari tare ko Samanda tong bram bro nungai ri bro okay nungai jari samanda welcome to my channel sum kuire no me unata ba ai jo anaksi thamo am chin bai tare ko lockdown manung sin maram
ꯃꯌꯥꯝꯒ ꯇꯣꯏꯅ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅꯤ ꯑꯩꯒꯤ ꯊꯕꯛꯁꯤꯡꯗꯣ ꯂꯦꯞꯈꯤꯕ ꯇꯥꯔꯒꯁꯨ ꯊꯕꯛ ꯆꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯁꯤ ꯂꯦꯞꯄ ꯇꯥꯔꯒꯁꯨ ꯃꯌꯥꯝꯒ ꯇꯣꯏꯅ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤꯃꯗꯤ ꯂꯣꯛꯗꯥꯎꯟ ꯍꯟꯗꯛꯀꯤ ꯂꯣꯛꯗꯥꯎꯟ ꯑꯁꯤꯃꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯐꯪꯒꯅꯤ ꯃꯗꯩꯁꯨ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕ꯭ꯂꯣꯛꯁꯤ ꯀꯌꯥ ꯑꯃ ꯁꯦꯝꯖꯔꯛꯈꯤꯅꯤ ꯃꯌꯥꯝꯅ ꯁꯨꯝ ꯌꯦꯡꯕꯤꯔꯣ ꯂꯥꯏꯚꯁꯨ ꯇꯣꯏꯅ ꯇꯧꯔꯛꯑꯒꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯊꯝꯍꯟꯅꯤꯡꯕ ꯃꯇꯥꯡꯗ ꯁꯨꯝ ꯈꯥꯏꯗꯦꯝ ꯏꯟꯗ꯭ꯔꯀꯨꯃꯥꯔ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯦ ꯀꯃꯥꯏꯅ ꯁꯨꯝ ꯕ꯭ꯂꯣꯛꯀꯨꯝꯕ ꯈꯔ ꯁꯨꯝ ꯁꯦꯝꯖꯔꯒꯦꯅ ꯈꯟꯖꯔꯤꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯆꯥꯗ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯀꯟꯅꯔꯥꯁꯤꯅꯦ ꯑꯗꯨꯒꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯍꯣ ꯑꯗꯨꯗꯤ ꯑꯁꯨꯝ ꯀꯩꯅꯣꯗ ꯋꯥꯆꯞꯇ ꯍꯥꯏꯅꯁꯦ ꯐꯣꯀꯁ ꯀꯩꯅꯣꯗ ꯔꯥꯁꯤꯒꯤ ꯃꯇꯥꯡꯒꯨꯝꯕꯁꯤꯀꯣ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕꯁꯤ ꯈꯤꯇꯪ ꯌꯥꯕ ꯖꯒꯥ ꯈꯔ ꯂꯩ ꯌꯥꯗꯕ ꯖꯒꯥ ꯈꯔ ꯂꯩ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯅꯣꯏꯒꯤ ꯑꯐꯕ ꯂꯩꯔꯝꯃꯁꯨꯀꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯂꯩ ꯑꯗꯨꯅꯅꯦ ꯐꯨꯔꯤꯠ ꯁꯥꯐꯝ ꯄ꯭ꯔꯤꯌꯣꯀꯨꯃꯥꯔ ꯀꯥ ꯅꯨꯄꯤꯅ ꯍꯥꯟꯕꯁꯦ ꯀꯔꯤ ꯀꯥꯏꯒꯦ ꯅꯨꯄꯤꯅ ꯍꯥꯟꯕꯁꯦ ꯐꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯃꯤꯠ ꯐꯕ ꯐꯠꯇꯕ ꯈꯔꯗꯤ ꯂꯩꯕꯅꯦꯀꯣ ꯑꯩꯒꯤ ꯀꯩꯅꯣ ꯌꯨꯝꯃꯜꯂꯣꯟ ꯂꯝꯖꯤꯡꯗ ꯊꯥꯒꯠꯆꯈ꯭ꯔꯕꯅꯦ ꯐꯨꯔꯤꯠ ꯁꯥꯐꯝ ꯄ꯭ꯔꯤꯌꯣꯀꯨꯃꯥꯔ ꯑꯗꯨ ꯌꯦꯡꯕꯤꯌꯣ ꯅꯨꯄꯤꯅ ꯍꯟꯕꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯉꯝꯕꯩ ꯂꯥꯡꯕꯝ ꯕ꯭ꯔꯣ ꯑꯩꯁꯦ ꯕ꯭ꯔꯣ ꯈꯣꯏꯒꯤ ꯀꯝꯄꯅꯤꯒꯤ ꯃꯦꯝꯕꯔ ꯑꯃꯅꯤ ꯕ꯭ꯔꯣ ꯑꯩꯁꯦ ꯑꯣꯀꯦ ꯉꯝꯕꯩ ꯂꯥꯡꯕꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯈꯣꯏ ꯀꯝꯄꯅꯤ ꯄꯨꯟꯃꯤꯟꯅꯔꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯒ ꯊꯦꯡꯅꯈ꯭ꯔꯕ꯭ꯔꯥ ꯊꯦꯡꯅꯗ꯭ꯔꯤꯕ ꯑꯣꯏꯔꯒꯅ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ ꯑꯗꯨꯒꯤ ꯌꯨꯝꯗ ꯑꯣꯏꯔꯁꯨ ꯊꯦꯡꯅꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯉꯝꯕꯩ ꯂꯥꯡꯕꯝꯅ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯀꯣ ꯄ꯭ꯔꯤꯇꯝ ꯊꯣꯛꯆꯣꯝ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯏꯌꯥꯝꯕ ꯑꯩ ꯅꯨꯡꯉꯥꯏꯖꯔꯤ ꯍꯧꯖꯤꯛꯁꯦ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯖꯔꯤ ꯃꯤꯍꯨꯟꯗꯤ ꯈꯔ ꯌꯥꯎꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯤꯗ ꯑꯌꯨꯛ ꯄꯨꯡ 6ꯇꯩꯅ ꯍꯧꯖꯤꯛ ꯐꯥꯎꯁꯦ ꯑꯦꯝꯕꯨꯂꯦꯟꯁ ꯃꯈꯣꯟ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯕ ꯅꯨꯃꯤꯠ ꯑꯣꯏꯔꯦ ꯄꯨꯊꯣꯛꯈꯤꯕ ꯂꯦꯞꯇ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯖꯔꯤ ꯂꯣꯛꯗꯥꯎꯟ ꯑꯃꯨꯛ ꯍꯧꯕꯁꯤꯕꯨ ꯀꯔꯝꯅ ꯃꯇꯝ ꯂꯦꯟꯕꯤꯗꯧꯔꯤꯒꯦ ꯃꯔꯨꯞ ꯃꯈꯨꯃꯥꯟ ꯑꯩ ꯃꯌꯥꯝꯁꯤꯒꯤ ꯑꯩ ꯅꯨꯡꯁꯤꯖꯔꯕꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯄꯦꯜꯍꯟꯅꯕ ꯂꯣꯛꯗꯥꯎꯟ ꯋꯥꯔꯕ ꯃꯇꯝꯗ ꯑꯃꯗꯤ ꯂꯣꯛꯗꯥꯎꯟꯁꯤ ꯄꯦꯜꯍꯟꯅꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇꯪ ꯄꯣꯊꯥꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯩ ꯂꯧꯅꯕ ꯕꯦꯁ ꯂꯦꯚꯦꯜꯗ ꯑꯩ ꯍꯣꯠꯅꯖꯒꯦꯅ ꯑꯁꯤꯗ ꯑꯌꯥꯝꯕ ꯐꯣꯀꯁ ꯇꯧꯖꯔꯒꯦ ꯑꯇꯩꯒꯤ ꯊꯕꯛꯇꯤ ꯑꯩ ꯂꯣꯏꯅ ꯂꯦꯞꯆꯔꯀꯥꯟꯗ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯗꯣꯏꯁꯤꯀꯣ ꯑꯗꯨꯅ ꯐꯨꯔꯤꯠ ꯁꯥꯐꯝ ꯄ꯭ꯔꯤꯌꯣꯀꯨꯃꯥꯔ ꯃꯥꯁꯨ ꯁꯟꯗꯦ ꯑꯩꯁꯨ ꯁꯟꯗꯦ ꯍꯥꯏꯕꯀꯣ ꯁꯟꯗꯦ ꯑꯣꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯑꯣꯏ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯤ ꯐꯠꯇꯕ ꯑꯣꯏꯀꯣ ꯄ꯭ꯔꯦꯝꯗꯥꯁ ꯖꯨꯅꯝ ꯏꯌꯥꯝꯕ ꯅꯨꯄꯥꯒ ꯃꯄꯣꯛ ꯊꯪꯅꯕꯁꯤꯗꯤ ꯐꯩ ꯂꯩꯔꯤ ꯐꯠꯇꯦ ꯁꯤꯃꯁꯨ ꯊꯥꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤꯒꯁꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯗꯤꯀꯣ ꯁꯤꯃ ꯁꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯅꯦꯛꯁ ꯃꯈꯥꯒꯤ ꯃꯦꯁꯦꯖ ꯂꯥꯛꯇ꯭ꯔꯤ ꯑꯣꯀꯦ ꯂꯥꯛꯑꯦ ꯄ꯭ꯔꯤꯇꯝ ꯊꯣꯛꯆꯣꯝ ꯏꯌꯥꯝꯕ ꯉꯁꯤꯗꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯀꯔꯤꯒꯤꯅꯣ ꯄ꯭ꯔꯤꯇꯝ ꯈꯔ ꯁꯤꯌꯥꯔ ꯇꯧꯔꯛꯑꯣ ꯑꯩꯅ ꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯔꯒꯗꯤ ꯑꯩꯁꯨ ꯄꯥꯡꯖꯒꯦ ꯑꯩꯒꯤ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯃꯥꯒ ꯆꯠꯃꯤꯟꯅꯔꯝꯕ ꯀꯩꯗꯧꯔꯝꯕ ꯃꯌꯥꯝꯗꯨꯅ ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅꯗꯕꯗꯒꯤ ꯃꯤꯁꯨ ꯄꯨꯜꯂꯝꯃꯦ ꯑꯗꯨꯒ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔꯁꯨ ꯅꯨꯃꯤꯠ 12ꯅꯤ ꯂꯩꯒꯗꯕꯗ ꯅꯨꯃꯤꯠ 5ꯅꯤꯈꯛ ꯂꯩꯔꯝꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯌꯥꯎꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯁꯤꯗ ꯃꯊꯪ ꯂꯣꯏ ꯁꯟꯗꯣꯛꯅꯔꯛꯄꯒꯤ ꯂꯝꯕꯤ ꯑꯃ ꯌꯥꯝ ꯂꯥꯛꯑꯦ ꯑꯁꯤꯅ ꯑꯦꯝꯕꯨꯂꯦꯟꯁꯁꯤꯗ ꯄꯨꯊꯣꯛꯈꯤꯕ ꯑꯁꯤ ꯂꯣꯏꯕ ꯅꯥꯏꯕ ꯅꯠꯇꯦ ꯑꯌꯨꯛꯇꯒꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯄꯨꯊꯣꯛꯏꯁꯦ ꯀꯔꯤ ꯊꯣꯛꯑꯒꯗꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯑꯩꯈꯣই ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯃꯌꯥꯝ ꯑꯩꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯖꯔꯕꯅꯤꯅ ꯑꯉꯝꯕ ꯊꯥꯛꯇ ꯑꯩ ꯍꯣꯠꯅꯖꯔꯛꯀꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯃꯌꯥꯝ ꯌꯦꯡꯕꯤꯅꯕ ꯀꯣ ꯒꯣꯄꯥꯜ ꯄ꯭ꯔꯦꯃꯤ ꯅꯨꯄꯥ ꯅꯨꯄꯤꯒꯗꯨꯔꯁꯦ ꯒꯣꯄꯥꯜ ꯄ꯭ꯔꯦꯃꯤꯁꯤ ꯑꯍꯥꯟꯕꯒꯤꯁꯤ ꯅꯨꯄꯤ ꯄꯣꯛꯀꯗꯧꯕ ꯃꯥꯜꯂꯦ ꯅꯨꯄꯤ ꯄꯣꯛꯄ ꯍꯥꯏꯅ ꯂꯩ ꯑꯩꯁꯤ ꯇꯁꯦꯡꯕꯒꯤ ꯍꯣꯠꯀꯗꯕꯅꯦ ꯑꯩ ꯇꯧꯕ ꯈꯔ ꯀꯩꯅꯣ ꯂꯥꯟꯅꯁꯨ ꯈꯔꯕꯨꯗꯤ ꯌꯥꯎꯔꯛꯀꯅꯤ ꯒꯣꯄꯥꯜꯒ ꯄ꯭ꯔꯦꯃꯤꯒꯗꯤ ꯑꯍꯥꯟꯕꯁꯤ ꯅꯨꯄꯤ ꯄꯣꯛꯀꯗꯧꯕ ꯃꯥꯜꯂꯦ ꯅꯨꯄꯤ ꯄꯣꯛꯀꯅꯤ ꯍꯥꯏꯅ ꯂꯩꯀꯣ ꯆꯨꯝꯕ ꯂꯥꯟꯕꯗꯤ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯌꯦꯡꯁꯤꯀꯣ ꯑꯩꯁꯨ ꯀꯩꯅꯣꯝ ꯌꯦꯡꯖꯔꯤꯅꯦ ꯍꯥꯏꯇꯥꯔꯦ ꯀꯥꯜꯀꯨꯂꯦꯁꯟ ꯇꯧꯔꯛꯄꯗꯤ ꯆꯨꯝꯃꯦꯕ ꯇꯧꯗꯅ ꯑꯩꯒꯤ ꯁꯠ ꯍꯥꯏꯕꯒꯤ ꯀꯩꯅꯣꯝꯃ ꯌꯦꯡꯖꯕ ꯍꯥꯏꯇꯥꯔꯦ ꯐꯣꯔꯃꯨꯂꯥ ꯄꯥꯜꯂ ꯌꯦꯡꯖꯕꯅꯦ ꯑꯗꯨꯅ ꯌꯦꯡꯃꯤꯟꯅꯁꯦꯅ ꯇꯧꯖꯕꯅꯦꯗ ꯒꯣꯄꯥꯜ ꯄ꯭ꯔꯦꯃꯤꯁꯤ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯑꯍꯥꯟꯕꯒꯤꯁꯤ ꯅꯨꯄꯤ ꯄꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯄꯣꯛꯑꯝꯕ ꯑꯣꯏꯇꯥꯔꯒꯅ ꯆꯨꯝꯃꯤ ꯂꯥꯜꯂꯦ ꯍꯥꯏꯕꯗꯨ ꯄꯣꯛꯇ꯭ꯔꯤꯕ ꯑꯣꯏꯅ ꯈꯪꯗ꯭ꯔꯦ ꯑꯣꯖꯥ ꯂꯣꯛꯗꯥꯎꯟꯁꯦ ꯊꯦꯡꯃꯟꯅ ꯂꯥꯎꯊꯣꯛꯄ꯭ꯔꯥ
खरा थेंगे हाबसु याय अदुबको अमरमदसु थेंदे हाबसु याय लेरिबो कंडीशन से यारत्रकांदा यारगदी मयामगे अवामसि यांगान सरकारनसु दुम यंगने अदो होजिकसो अमु पुथोए केनोसे हमसे इंग्लिश sum puthokba leptre hatare kari thoga ba khangbu ngamde na mayam su loina panna lerabnina mayam unaba objecti adu ai kitang ngamgidabani ko mayam sigi July tha simadi mayam ba mapung phan unabse adu mayam ga pam matung sina pok numit na da sini pok numit na Tuesday and si sanabra ai gi poksibo kanone sagi wane ko siga mapu minga do sana bhaimna tin pa ga pi yeng bugini dai na hajerimna Premdas Jumnam Yamba Premdas and Tobi sidi kitang engmanda yadaba adu sumaga na sidum yengger to ni Premdas sa di mi yogum to ba ngai ko Premdas mingdo di Premdas ane chong thore du makha da ibusida di ma henbra Premdas tum hajarage nupi tai sijo Premdas ke sijo Premdas ke nupi tai tumna bari khangde he sum yeng se na to ahan gi angang se leira bor gana sume la le habiro leitri bor ne hayeng yeng biro ko duga tei kana nei ti thartri bang si ke pusigi habi matang jum thang biro me am pa Premdas simnam yam sume okay thank you sume thank you okay aduna sum mayam se mayam su wana de mo akane gai chu wa de ne to bu खतोइन उनबगी तंजादा लोमिननब पोथाब मी को की पांडव से पोथाब याबसी de kari kari मांगी लॉकडाउन दी एंटरटेनमेंट ओइबा के आमसु थमजग्रे देन अदुगा तो तोपा के आमसु बेन थमजग्रे को ना दी नुआइरबा काना गदबा टॉपिक के आम थमजे हतारे हनकी गनो से दे करी तोक्सिकी के थमसिकी हाबे मतंग दसु मैमना तो के ने थाजब थमजे aduga Rupesh Kumar Rupesh Rajkumar hai ko hi tamo okay hi Rupesh welcome back to my channel yamba nupadila arodro Premdas kem tu wa gano lakpa lakta adu calculation ka sangre ba ha to bi atri ko so kata tang to bi ate sibuda ahan bi sibu khra sogan mane so kata to bi se adu sum aina nang yang kana angang singdo kya lege ko ke habdi agi kanota akupa nupagi dam organa WhatsApp to mukuna se ko WhatsApp to message tharo adu yeng se ko JK khangan ba okay JK welcome channel sir tamo nungari bo JK se okay JK khangan ba ne okay nungari JK okay Cyrus angom saksar bo mayam ba sak si isa khra sajagre aduga amuk ai khaki to ta ngasi di mayam ko unning dana sum hana sak su khasa mayam sa selo to minga kwai dare ko ula thari kan hakam wa sala ko yam noja to tun sum ai khang horen wa da nami chang kha charaga lo horen timing da mo cha ge no mai to re sogri mga si ju su sa jare da mai okay mayam section bio ko mayam section में से अमरजीत लाइस्ट्रम हाय यंबा जानसा सूरी okay now the another message comment ai mamangi live am thajar mane ke gumba technical problem kha leibdagi yagi da bai tari ko maduda hojik toriba singi lockdown se da su yawa ngakane to holu ko gi mam ko praja singi so manam su leiba tari ai ko ke section me ai sum ga pusin ko ndai ko okay na mayam
ꯑꯩꯒꯤꯗꯣ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯆꯤꯌꯥꯝ ꯃꯨꯍꯤꯟꯗ꯭ꯔꯣꯒꯤ ꯃꯦꯁꯦꯖꯁꯦ ꯍꯧꯖꯤꯛ ꯑꯃꯨꯛꯇ ꯊꯥꯕꯤꯔꯒꯗꯤ ꯃꯨꯍꯤꯟꯗ꯭ꯔꯣꯒꯤ ꯃꯦꯁꯦꯖꯁꯦ ꯆꯤꯌꯥꯝ ꯃꯨꯍꯤꯟꯗ꯭ꯔꯣ ꯑꯣꯀꯦ ꯑꯩꯁꯤ ꯌꯥꯝ ꯀꯨꯏꯅꯁꯨ ꯊꯥꯖꯔꯨꯗ꯭ꯔꯕꯅꯦ ꯀꯩꯅꯣꯁꯤ ꯕ꯭ꯂꯣꯛ ꯈꯔ ꯅꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯂꯧꯁꯨ ꯂꯣꯏꯔꯕꯅꯤꯅ ꯇꯥꯃꯣ ꯖꯨꯝꯕꯥꯂꯣꯟ ꯕ꯭ꯂꯣꯛꯁ ꯊꯥꯔꯛꯇ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯅꯦ ꯉꯁꯥꯏ ꯔꯨꯄꯦꯁ ꯔꯥꯖꯀꯨꯃꯥꯔ ꯑꯩ ꯍꯥꯏꯖꯔꯝꯃꯤꯗꯣ ꯈꯔ ꯆꯤꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯧ ꯏꯁꯤꯡ ꯃꯇꯝꯁꯤꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕ ꯑꯣꯜꯃꯣꯁ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤ나 ꯃꯊꯪ ꯄꯥꯏꯊꯔꯛꯑꯒꯦ ꯀꯣ ꯈꯤꯇꯪ ꯃꯌꯥꯝꯒ ꯃꯇꯝ ꯈꯔ ꯎꯅꯔꯨꯗ꯭ꯔꯦ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯈꯔ ꯀꯣꯏꯆꯦꯟ ꯆꯦꯟꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯒ ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯅꯤ ꯌꯦꯡꯁꯦ ꯁꯨꯝ ꯍꯧꯖꯤꯛꯇꯤ ꯂꯣꯛꯗꯥꯎꯟ ꯁꯨꯝ ꯃꯅꯨꯡ ꯂꯩꯔꯕꯅꯤꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯇꯣꯄꯤꯛ ꯃꯈꯜ ꯂꯣꯏꯅ ꯄꯥꯏꯊꯖꯔꯛꯑꯒꯅꯤ ꯗꯤꯁ ꯖꯨꯂꯥꯏ ꯊꯥꯁꯤꯃꯗꯤ ꯑꯩ ꯂꯥꯛꯏꯕ ꯑꯥꯒꯁꯀꯤ ꯗꯦꯠ 5ꯁꯤꯗ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯍꯥꯡꯕꯒꯤ ꯆꯍꯤꯁꯨ ꯐꯥꯕ ꯆꯍꯤ ꯑꯣꯏꯗꯣꯏꯕ ꯑꯗꯨꯒꯤ ꯁꯤꯕꯨ ꯃꯃꯥꯡꯁꯤꯗ ꯑꯩ ꯐꯖꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯀꯩꯅꯣꯁꯤ ꯊꯥꯒꯠꯍꯧꯒꯦꯅ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯑꯣꯜꯃꯣꯁ ꯆꯍꯤ ꯐꯥꯔꯛꯀꯗꯧꯔꯕ ꯆꯍꯤꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯑꯌꯥꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯊꯥꯖꯕ ꯍꯧꯖꯈ꯭ꯔꯕꯅꯤꯀꯣ ꯏꯌꯥꯝꯕ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯀꯦ ꯑꯩ ꯍꯥꯏꯔꯛꯀꯦ ꯏꯁꯤꯟꯕꯤꯔꯣꯀꯣ 700-59-833-96 नंबर अमुक हरकी को 700-59-833-96 यारमी खंजय प्रेमदास पाव फाउनसिको अबुंसना अबुंग ब्रो सैटरडे द पोकसे कमाय तौके हाइबर सैटरडे पोक थोदोन अकाइब लेते नुमित खुदिंगमकी आवलैनी फतबलैनी पोकगी पुंफमदुनि खैदि मरो ओइसिको मागी मतमदुगी थादुगी पाक कोई नुमितुगी तारिबा थबालुगी मतुग इन पोकगी पुंफमसिदा अफबायना लೈ अदु खै यिंबिगदबने अदुगी मतुग इन पोकु फागी पुंफमसि ꯃꯌꯥꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯁꯤ ꯅꯨꯃꯤꯠꯁꯤꯒꯤꯅ ꯄꯨꯡ ꯑꯁꯨꯛꯇ ꯄꯨꯡꯐꯝ ꯑꯁꯨꯛꯇ ꯄꯣꯛꯑꯒꯗꯤ ꯌꯥꯝ ꯐꯩꯒ ꯍꯥꯏꯕꯁꯤ ꯑꯗꯣꯝ ꯈꯔ ꯁꯨꯝ ꯆꯪꯁꯤꯟꯃꯤꯟꯅꯔꯒ ꯂꯩꯒꯦ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅ ꯐꯕ ꯍꯥꯏꯕꯗꯤ ꯐꯠꯇꯕ ꯍꯥꯏꯕ ꯂꯩꯇꯦ ꯁꯤꯃ ꯊꯝꯖꯒꯦ ओके मयामसी लाइफसी नुंगाइबो माले मथंग थंग चनग्रे फ्रेंडसु मैम थैंक्स ओके वेलकम अगी वोकल से ताबिब्रा वॉइस सेंटंग हाबिरो असुम अगी लाइफसी टेंशन जगे ngसीदी ngसे अहानबसु खर थारमनेबको अहानब थारमदुगी मुख यागेदन मरम ओरगा आई फुंदोंनि मत थेंगे कुतर केनो मदु मथंग थंग चनखिबा सो ओरे दुगा अइमोंदसु मयाम वांग हंगेरक्तरबनिना अदुम हंगिनिंग मदे दरसु WhatsApp तुम हंगिरो यागनिको दुगा अदुदि लोइसिनाबा तौसिरा मयाम हंबिगे आई मिनिट अमतंग मतम लौजेगे दुगा मयाम हंबिगे दब लेगे हंगिरो हजि इदुना लेबसु यौगरम याय तानब याब तानसे खमजनिंगबदी अनेक लाख कनोसे हयेंदगी हायतारे लॉकडाउन बदि ngasi देवरे लॉकडाउन मनुंगसिदा अखोय ngakhtang पोथानबा केदौसिगे मयाम सजेशन खर तोबिरो दोंग सजेशन दुने आइने खराम नाइजरिसे तराम उक्चरेसी तराम उक्चन नबगी दमकता खराम नाइजरिसे येंगसे को खरदी कोई तंग मयाम के करिम खरदी तोरमसे हिंगिंगी मतमसिदा कोरोना सु लाए kana khangni ngasi sini heng sini khangbanate खरम कोई मयाम नुसी चानना लेमिनाबा दुगा युमदा लेंगदुना लेबा जिकी ओइनदि दुगा लेना तेदगी नाहदुनबा नारक्तनबा पुनमिनबा सि तंगाय फते हाबो वखम क्रेसि थमजगे अदुना मयामदि वहंसु थोदोन अयाम लोसिलाबनिना सुम आई मतम से सांग लौजरगे लाइफ से मतंग स्वाइद टेंशन बि तंगा लौबिया फरे एनीवे आई हयेंगी ब्लॉग तक सेमना ट्राई तौजकीको मतमदा कोई यिंगमिनसे कई तौबि याबगे हाबदु मतंगा असिगी दै लोसिनजरगे मियेंग ताबिखिबो कोई यौबु ngमजबने मदि हांगजेब चेनेल असि मयामना नुक्सिबिद्रगदि मयामना मिराई बिरगदि केदोंसु ओबि याररोय तुना अइनसु मयामगिदंत कयम खैददम होनजरखिगे
ꯃꯌꯥꯝꯁꯨ ꯈꯔ ꯍꯣꯠꯅꯕꯤꯔꯣ ꯍꯥꯏꯕꯗꯤ ꯀooperation ꯄꯤꯅꯁꯦ interdependent ꯂꯩꯅ ꯆꯠꯃꯤꯟꯅꯁꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯨꯃꯥꯏꯅ ꯇꯧꯔꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯑꯉꯝꯕ ꯊꯥꯛꯇ ꯇꯧꯃꯤꯟꯅꯔꯝꯁꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯡꯁꯤꯅꯤ ꯉꯁꯤ ꯃꯌꯥꯝꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯗꯨꯅ ꯋꯥꯐꯝ ꯈꯔꯁꯤ ꯊꯝꯖꯅꯤꯡꯕꯅꯤ ꯑꯗꯨꯒ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯐꯝ ꯑꯃꯇꯒ ꯍꯥꯏꯔꯝꯒꯦ ꯍꯣꯏ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯦ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅ ꯄꯥꯕꯤꯌꯣ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯣ ꯑꯗꯣ ꯑꯋꯥꯕ ꯀꯌꯥ ꯀꯥꯎꯊꯣꯛꯄꯤꯌꯣ ꯇꯧꯕꯇꯕꯨ ꯏꯁꯥ ꯑꯅꯥꯕꯁꯤ ꯂꯥꯛꯇꯅꯕ ꯄꯣꯖꯤꯇꯤꯕ ꯑꯣꯏꯗꯅꯕ ꯌꯥꯝ ꯀꯟꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯤ ꯈꯔ ꯊꯝꯖꯒꯦ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯃꯃꯜꯁꯨ ꯈꯝ ꯊꯦꯡꯅ ꯇꯥꯡꯈꯠꯂꯛꯑꯒꯅꯤ ꯑꯩ ꯈꯪꯉꯦ ꯂꯣꯛꯗꯥꯎꯟꯗꯤ ꯂꯩꯔꯝꯕ ꯄꯣꯠ ꯆꯩꯁꯨ ꯈꯪꯇꯥꯡ ꯇꯥꯡꯈ꯭ꯔꯒꯅꯤ ꯃꯁꯤꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯣꯛꯗꯥꯎꯟ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯄꯣꯠ ꯉꯥꯛꯇꯅꯦ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯃꯣꯏ ꯊꯣꯡ ꯍꯥꯡꯉ ꯌꯣꯟꯕ ꯇꯥꯔꯦ ꯊꯣꯡ ꯍꯥꯡꯕꯗꯤ ꯌꯥꯗꯕꯅꯦ ꯃꯌꯦꯛꯀꯤꯗꯤ ꯑꯗꯨꯃꯛꯄꯨ ꯃꯁꯤ ꯍꯥꯟꯅꯁꯨ ꯈꯔ ꯃꯇꯝ ꯄꯤꯕꯅꯤꯅ ꯉꯔꯥꯡ ꯂꯥꯎꯊꯣꯛꯈꯤꯕꯗꯣ ꯉꯁꯤ ꯄꯨꯡ 2ꯗꯤ ꯇꯧꯒꯅꯤ ꯍꯥꯏꯕꯅꯤ ꯃꯔꯛꯁꯤꯗ ꯄꯣꯠ ꯆꯩ ꯂꯩꯍꯧꯅꯕ ꯈꯣꯠꯅꯕ ꯗꯦꯂꯤ ꯌꯨꯁ ꯑꯥꯏꯇꯦꯝ ꯃꯈꯩꯁꯦ ꯃꯁꯤ ꯈꯔꯗꯤ ꯃꯇꯝꯗꯤ ꯄꯤꯕ꯭ꯔꯥ ꯈꯜꯂꯦ ꯇꯧꯕꯇꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯗꯤ ꯍꯥꯏꯔꯤꯕ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯗꯤ ꯀꯔꯐ꯭ꯌꯨ ꯂꯩꯈ꯭ꯔꯕꯅꯤꯅ ꯂꯥꯏꯅꯥ ꯂꯥꯏꯆꯠꯁꯤꯁꯨ ꯃꯁꯤꯡ ꯌꯥꯝ ꯍꯦꯟꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤ ꯃꯦꯟꯃꯥꯟ ꯇꯥꯗꯕ ꯃꯐꯝꯗ ꯂꯩꯔꯦ ꯈꯤꯇꯪ ꯑꯩꯈꯣই ꯆꯦꯛꯁꯤꯟꯃꯤꯟꯅꯁꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯊꯧ ꯁꯥꯗꯕꯗꯒꯤ ꯉꯁꯤ ꯁ꯭ꯇꯦꯖ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄꯒꯤ ꯇꯥꯟꯖꯥꯁꯤ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏꯅ ꯊꯧ ꯁꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯜꯂꯤꯕ ꯃꯈꯩ ꯑꯩꯒꯤ ꯏꯔꯝꯗꯝ ꯑꯁꯤ ꯀꯟꯕ ꯉꯝꯕꯒꯤ ꯇꯥꯟꯖꯥꯗꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯧ ꯁꯥꯗ꯭ꯔꯤꯕ ꯇꯥꯔꯒꯗꯤ ꯈꯨꯗꯤꯡꯃꯛꯇꯨ ꯌꯥꯔꯔꯣꯏ ꯋꯥꯐꯝ ꯈꯔꯁꯤ ꯊꯝꯖꯔꯀꯥꯟꯗ ꯀꯥꯏꯅꯅꯕ ꯌꯥꯗꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯔꯁꯦꯔꯥ ꯍꯥꯏꯕ ꯃꯐꯝꯗꯤ ꯊꯝꯖꯒꯦ ꯀꯣ ꯍꯌꯦꯡ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯕ꯭ꯂꯣꯛ ꯑꯝꯇꯪ ꯊꯝꯖꯔꯛꯀꯦ